ꯈꯨꯔꯨꯝꯖꯔꯤ ꯗꯤꯖꯤꯇꯦꯜ ꯋꯥꯔꯜ ꯃꯌꯥꯝꯕꯨ ꯈꯣꯔꯖꯤ ꯃꯄꯨꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯀꯨꯛ ꯑꯦꯟ ꯂꯚ ꯁꯤꯔꯤꯁꯀꯤ 50 ꯁꯨꯕ ꯚꯤꯗꯤꯑꯣ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯕ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯕꯒꯤꯗꯃꯛꯇ ꯏꯀꯥꯏꯊꯕꯤ ꯇꯦꯛꯇꯥ ꯅꯨꯡꯗꯥ ꯂꯣꯏ ꯁꯣꯏꯖꯟꯖꯔꯕꯅꯤꯀꯣ ꯃꯊꯪ ꯃꯊꯪ ꯇꯞꯅ ꯁꯣꯏꯖꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤꯅ ꯏꯔꯨꯒ ꯂꯨꯔꯒ ꯂꯩꯖꯔꯨꯕ ꯍꯋꯥꯏꯖꯥꯔꯅꯤꯀꯣ ꯑꯩꯈꯣꯏ ꯄꯛꯀꯥ ꯒꯧꯔꯤꯌꯥꯅꯤꯅꯀꯣ ꯑꯗꯒꯤ ꯄꯥꯈꯣꯟ ꯂꯩꯔꯦ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯁꯤ ꯍꯋꯥꯏꯖꯥꯔ ꯂꯩꯔꯦꯀꯣ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯕꯅ ꯍꯋꯥꯏꯖꯥꯔꯁꯤꯅ ꯃꯦꯟꯅꯤ ꯑꯗꯒꯤ ꯁꯤꯅ ꯍꯪꯒꯥꯝ ꯃꯆꯥ ꯍꯥꯏꯐꯦꯠ ꯇꯛ 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 ꯆꯥꯝꯊꯣꯛꯆꯔꯦ ꯁꯤꯁꯨ ꯖꯔ 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 ꯁꯣꯏꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯏꯀꯥꯏꯊꯕꯤ ꯑꯣꯏꯒꯦꯔꯥ ꯍꯪꯒꯥꯝ ꯑꯣꯏꯒꯦꯔꯥ ꯇꯦꯛꯇꯥ ꯅꯨꯡꯗꯥ ꯂꯣꯏ ꯁꯣꯏꯔꯒ ꯑꯗꯒꯤ ꯑꯃꯨꯛ ꯆꯦꯡꯁꯦ ꯍꯥꯞꯆꯤꯜꯂꯒ ꯍꯦꯛꯇ ꯃꯤꯛꯁ ꯇꯧꯒꯗꯣꯏꯅꯤ ꯀꯣ ꯑꯗꯨꯅ ꯆꯦꯡꯁꯦ ꯍꯥꯞꯆꯤꯜꯂ ꯇꯣꯠꯁꯤꯟꯒꯗꯣꯏꯅꯤ ꯑꯗꯒꯤ ꯉꯥꯔꯤ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯥꯔꯤꯁꯨ ꯈꯔ ꯂꯧꯔꯦ ꯇꯋꯥꯗ ꯑꯗꯨꯅ ꯆꯒꯦꯝꯄꯣꯝꯕꯁꯦ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯖꯥꯔ ꯃꯅꯝ ꯍꯩꯅꯗꯕ ꯃꯤꯅꯗꯤ ꯑꯍꯥꯟꯕ ꯎꯕꯗ ꯍꯩꯅꯔꯣꯏ ꯃꯅꯝꯗ ꯑꯗꯒꯤ ꯆꯥꯕꯗꯁꯨ ꯍꯩꯅꯔꯣꯏ ꯑꯗꯨꯕꯨ ꯍꯩꯅꯔꯀꯥꯟꯗꯗꯤ ꯌꯥꯝꯅ ꯀꯣ ꯍꯥꯎꯕ ꯃꯊꯦꯜ ꯑꯃꯅꯤ ꯄꯥꯈꯣꯟ ꯁꯣꯏꯖꯟꯖꯔꯦ ꯎ ꯃꯣꯔꯣꯛꯁꯨ ꯍꯥꯞꯄꯦ ꯀꯣ ꯑꯗꯨꯅ ꯍꯋꯥꯏꯖꯥꯔ ꯃꯅꯝꯁꯦ ꯍꯩꯅꯗꯕ ꯃꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯩꯅꯗꯦ ꯑꯗꯨꯕꯨ ꯍꯩꯅꯔꯒꯗꯤꯀꯣ ꯇꯣꯉꯥꯟꯕ ꯃꯍꯥꯎꯅꯤ ꯃꯆꯨ ꯍꯥꯞꯄꯦ ꯑꯆꯥꯊꯥꯎ ꯈꯔ ꯍꯥꯞꯆꯜꯂꯦ ꯃꯣꯖꯥ ꯃꯅꯝ ꯅꯝꯃꯦ ꯍꯥꯏꯔꯛꯀꯗꯣꯏꯅꯤ ꯍꯋꯥꯏꯖꯥꯔ ꯃꯅꯝꯁꯦꯀꯣ ꯑꯗꯨꯕꯨ ꯍꯋꯥꯏꯖꯥꯔꯒ ꯃꯣꯖꯥꯒꯤ ꯈꯦꯠꯅꯕ ꯂꯩ ꯑꯅꯤꯒꯤ ꯈꯦꯠꯅꯕꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯨ ꯍꯋꯥꯏꯖꯥꯔ ꯂꯚꯔ ꯍꯥꯏꯔꯛꯀꯗꯣꯏꯁꯦꯀꯣ ꯍꯔꯤꯕꯣꯞ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯒꯦ ꯍꯋꯥꯏꯖꯥꯔ ꯃꯅꯝꯒ ꯈꯣꯡ ꯃꯣꯖꯥ ꯃꯅꯝꯒ ꯈꯦꯠꯅꯩ ꯑꯅꯤꯁꯤ ꯈꯦꯠꯅꯕ ꯈꯪꯕ ꯉꯝꯕꯗꯨꯗꯤ ꯇ꯭ꯔꯨ ꯍꯋꯥꯏꯖꯥꯔ ꯂꯚꯔ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯁꯤꯗꯩꯗꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯤꯟꯖꯔꯕꯀꯣ ꯍꯥꯏꯗꯤ ꯆꯦꯡ ꯃꯆꯨ ꯉꯥꯔꯤ ꯍꯥꯞꯆꯤꯜꯂꯅꯤ ꯄꯨꯂꯞ ꯅꯣꯈꯥꯏꯕ ꯄꯨꯂꯞ ꯃꯤꯛꯁ ꯇꯧꯁꯟꯕ ꯉꯁꯥꯏ ꯁꯣꯏꯈꯤꯕ ꯃꯊꯦꯜ ꯃꯌꯥꯝꯗꯨꯒꯀꯣ ꯑꯗꯨꯅ ꯉꯥꯔꯤ ꯉꯥꯇꯥꯏ ꯄꯨꯂꯞ ꯅꯣꯏꯁꯤꯜꯂꯒ ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯨꯀꯔꯗ ꯐꯠ ꯐꯠ ꯀꯣ ꯑꯅꯤꯔꯛꯀꯨꯝꯕ ꯀꯥꯝꯃꯦ ꯀꯣ ꯑꯗꯒꯤ ꯍꯋꯥꯏꯖꯥꯔ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯒꯤ ꯁꯣꯛ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯔꯦ ꯆꯒꯦꯝꯄꯣꯝꯕꯁꯦ ꯑꯇꯣꯞꯄ ꯃꯦꯊꯠꯇ ꯑꯗꯨꯝ ꯇꯧꯕ ꯃꯤꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤ ꯐꯖꯅ ꯃꯨꯟꯅ ꯇꯣꯈꯥꯏꯖꯔꯦꯀꯣ ꯌꯦꯡꯃꯤꯟꯅꯁꯤ ꯆꯥꯛꯈꯨꯝ ꯆꯥꯛꯈꯨꯝꯒꯤ ꯇꯣꯉꯥꯜꯂꯦ ꯍꯥꯏꯗꯨꯅꯤꯀꯣ ꯑꯗꯨꯅ ꯍꯦꯛ ꯍꯧꯕꯗꯁꯨ ꯑꯩꯈꯣꯏ ꯍꯋꯥꯏꯖꯥꯔ ꯈꯔ ꯍꯥꯞꯍꯧꯒꯅꯤ ꯀꯣ ꯀꯣꯟꯅꯁꯨ ꯍꯥꯞꯄꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯍꯤ ꯍꯥꯞꯆꯤꯜꯂꯒ ꯐꯦꯠ 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 ꯑꯍꯨꯝꯃꯛꯇꯤ ꯁꯣꯏꯔꯦ ꯑꯅꯤꯔꯛ ꯀꯥꯝꯗꯣꯏꯅꯤ ꯌꯥꯔꯦꯀꯣ ꯐꯦꯠ ꯐꯦꯠ ꯇꯪꯈꯥꯏ ꯇꯥꯝ ꯁꯤꯅꯤ ꯆꯒꯦꯝꯄꯣꯝꯕꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯅ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯕꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯌꯦꯟꯖꯥꯡꯁꯦ ꯉꯥꯛꯇ ꯆꯥꯔꯁꯨ ꯌꯥꯏ ꯀꯩꯅꯣꯗꯤ ꯆꯦꯡ ꯌꯥꯎꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯆꯥꯛ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯆꯥꯗ꯭ꯔꯁꯨ ꯆꯥꯃꯁꯨꯝ ꯀꯣꯠꯂꯒꯀꯣ ꯇꯛ 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 ꯆꯥꯕ ꯑꯗꯣ ꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯔꯧ ꯑꯌꯥꯏꯕ ꯑꯗꯒꯤ ꯉꯥ ꯈꯖꯤꯡꯀꯣ ꯑꯗꯨꯝ ꯍꯥꯞꯄ ꯂꯩ ꯑꯗꯒꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯋꯥꯏꯖꯥꯔ ꯀꯔꯤ ꯌꯣꯡꯆꯥꯛ ꯍꯥꯞꯄꯛꯄ ꯌꯥꯏ ꯑꯗꯒꯤ ꯍꯋꯥꯏꯇꯣꯟꯒ ꯍꯥꯞꯄ ꯌꯥꯏ ꯑꯗꯨꯝ ꯃꯊꯦꯜꯁꯦ ꯁꯨꯕ ꯉꯝꯗ꯭ꯔꯦꯀꯣ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯍꯥꯏꯗꯣꯏꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯃꯊꯦꯜꯁꯦ ꯑꯁꯪ ꯑꯃꯥꯟ ꯑꯗꯨꯝ ꯍꯥꯞꯅꯤꯡꯕ ꯃꯤ ꯑꯗꯨꯝ ꯍꯥꯞꯄ ꯂꯩꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯥꯝꯈꯠꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯍꯋꯥꯏꯖꯥꯔ ꯈꯔꯒꯁꯨ ꯍꯥꯞꯆꯤꯟꯖꯔꯦ ꯁꯤ ꯀꯥꯝꯊꯠꯂꯅꯤ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯇꯨꯅ ꯀꯣ ꯃꯈꯨꯝꯗ ꯍꯥꯡꯗꯣꯛꯑꯒ ꯑꯃꯨꯛ ꯂꯣꯟꯕ ꯀꯥꯟꯗꯁꯨ ꯑꯃꯨꯛ ꯀꯣꯟꯅ ꯍꯋꯥꯏꯖꯥꯔ ꯍꯥꯞꯄꯛꯀꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯥꯎ ꯁꯣꯛ ꯇꯧꯔꯒ ꯍꯥꯞꯆꯤꯟꯕ ꯆꯒꯦꯝꯄꯣꯝꯕꯁꯦ ꯑꯗꯨꯅ ꯆꯒꯦꯝꯄꯣꯝꯕꯒꯤ ꯃꯌꯥꯟꯁꯦ ꯁꯨꯏ ꯁꯨꯗꯦꯅ ꯍꯥꯏꯕꯤꯔꯛꯀꯅꯨ ꯅꯣꯡꯃꯒꯤ ꯃꯇꯥꯡꯒꯤꯅꯤꯀꯣ ꯑꯩ ꯄꯥꯈꯣꯟ ꯌꯥꯎꯔꯦ ꯇꯦꯛꯇꯥ ꯌꯥꯎꯔꯦꯀꯣ ꯑꯗꯒꯤ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯕ ꯑꯁꯪ ꯑꯃꯥꯟ ꯈꯔ ꯌꯥꯎꯔꯦ ꯑꯇꯣꯞꯄ ꯍꯋꯥꯏꯇꯣꯟꯒꯨꯝꯕ ꯑꯗꯒꯤ ꯌꯣꯡꯆꯥꯛ ꯑꯅꯧꯕꯒꯨꯝꯕ ꯌꯥꯎꯗ꯭ꯔꯦ ꯉꯁꯤꯒꯤꯗꯤꯀꯣ ꯑꯩꯅ 50 ꯁꯨꯕꯁꯤ ꯈꯤꯇꯪ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯑꯃ ꯇꯧꯅꯤꯡꯕꯒꯤ ꯆꯒꯦꯝꯄꯣꯝꯕ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯕ ꯑꯣꯏꯅ ꯇꯧꯖꯔꯦ ꯁꯤ ꯀꯨꯀꯔꯗ ꯊꯥꯡꯒꯠꯆꯔꯦ ꯑꯗꯩꯁꯤ ꯐꯤꯁ ꯀꯥꯝꯃꯅꯤꯀꯣ ꯁꯨꯃꯥꯏꯅ ꯐꯤꯁ ꯀꯥꯝꯃꯅꯤ ꯑꯅꯤꯔꯛꯀꯨꯝꯕ ꯀꯥꯝꯕ ꯀꯥꯟꯗ ꯑꯗꯨꯝ ꯃꯈꯨꯝꯁꯦ ꯃꯅꯤꯟ ꯆꯠꯂꯒ ꯂꯣꯟꯕ ꯍꯧꯕ ꯌꯥꯔꯦ ꯑꯗꯨꯅ ꯀꯨꯀꯔꯗ ꯀꯥꯝꯊꯣꯛꯍꯜꯂꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯣꯠꯇꯣꯛꯅꯕꯅꯤ ꯄꯣꯠ ꯆꯩ ꯃꯅꯨꯡꯗ ꯌꯥꯎꯈꯤꯕ ꯁꯤꯡꯁꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯀꯨꯀꯔꯗ ꯀꯥꯝꯗꯕꯤꯗ ꯊꯣꯡꯕꯁꯨ ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯃꯈꯜ ꯃꯈꯜꯅꯤꯀꯣ ꯃꯥꯏ ꯀꯨꯁꯤ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯅꯤꯔꯛꯇꯪ ꯀꯥꯝꯊꯣꯛꯑꯒꯀꯣ ꯆꯥꯛ ꯅꯨꯡ ꯆꯦꯡ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯛ ꯑꯣꯜꯂꯛꯀꯗꯣꯏꯅꯤ ꯊꯣꯡꯒꯅꯤ ꯃꯁꯤꯡꯗꯣ ꯃꯥꯒꯤ ꯊꯣꯠꯄꯗꯣꯀꯣ ꯁꯤꯒꯤ ꯐꯤꯕꯝꯗ ꯂꯩꯔꯅꯤ ꯏꯁꯤꯡ ꯋꯥꯠꯂꯒꯗꯤ ꯏꯁꯤꯡ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏ ꯆꯦꯡ ꯑꯗꯒꯤ ꯃꯊꯪ ꯃꯌꯥꯝꯗꯣ ꯂꯣꯏ ꯄꯨꯟꯅ ꯇꯧꯈꯤꯕꯅꯤꯅ ꯑꯗꯨꯝ ꯃꯅꯤꯟ ꯆꯠꯈ꯭ꯔꯒ ꯃꯍꯤꯁꯦ ꯑꯗꯨꯝ ꯅꯪꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯅ ꯃꯍꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯆꯥꯡ ꯌꯦꯡꯉꯒ ꯍꯥꯞꯄꯤꯕ ꯌꯥꯏ ꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯋꯥꯏꯖꯥꯔ ꯑꯃꯨꯛ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯑꯅꯤꯔꯛꯅꯤ ꯀꯥꯝꯗ꯭ꯔꯤꯉꯩꯗ ꯑꯃ ꯀꯥꯝꯃꯀꯥꯟꯗ ꯑꯃ 1 ꯒꯣꯗ ꯑꯗꯨꯝ ꯍꯥꯞꯄ ꯃꯤꯁꯨ ꯂꯩ ꯁꯨꯃꯥꯏꯅ ꯀꯥꯝꯃ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ 1 ꯒꯣ ꯅꯠꯇꯕ ꯑꯅꯤꯔꯛ ꯊꯣꯛꯅ ꯍꯥꯞꯆꯕ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯕꯒꯤ ꯃꯍꯤꯁꯤ ꯑꯗꯨꯝ ꯅꯪꯁꯤꯜꯂꯛꯏꯁꯤꯅꯤꯀꯣ ꯑꯗꯨꯝ ꯃꯍꯤ ꯍꯥꯞꯀꯗꯣꯏꯅꯤ ꯁꯤꯅ ꯑꯃꯨꯛ ꯊꯥꯎ ꯁꯣꯛ ꯇꯧꯅꯕꯅꯤꯀꯣ ꯅꯥꯀꯨꯞꯄꯤ ꯁꯤꯡ ꯆꯅꯝ ꯀꯣ ꯑꯗꯨꯝ ꯂꯩꯔꯤꯁꯤ ꯃꯔꯣꯏ ꯃꯄꯥꯡ ꯈꯔ ꯁꯤꯁꯤꯅ ꯊꯥꯎ ꯁꯣꯛ ꯇꯧꯔꯒ ꯍꯥꯞꯆꯤꯟꯅꯕ ꯍꯔꯤꯕꯣꯞꯀ ꯂꯩꯔꯦ ꯄꯥꯈꯣꯟꯒ ꯂꯩꯔꯦ ꯁꯤ ꯈꯥꯡ ꯃꯆꯥꯁꯤꯗ ꯊꯥꯎ ꯁꯥꯍꯜꯂꯦ ꯁꯤꯗ ꯑꯩꯈꯣꯏ ꯁꯣꯛ ꯇꯧꯖꯔꯛꯀꯗꯣꯏꯅꯤ
Châu Tezpata Châu Tâu Adana Sidi normal Akogi Tau Sok Tau Budi Kwa Jira Hapsele Adi Morama Pam Jogja Hapsele Sije Mun Nangor Matunda Kwa Nangasagi Cooker da Ladiba Injang Hill Job Hapsen Gadoin Aduna 2020 ki March da pandemic ko laga first wave hai tare ko dum kanda ko lockdown ko horok kana yun da sum leibada sum chak thong ba khotpa video henjang thong ba hai tare maru ne ka video nam ki biduna ngasi di sum yang khairak suba video ni aina almost 1.5 years da ka marakta dum nam da su yawi adagi marakta dum continue nam ba su yawi leiri se ko sini ko gi cook and love agi hogor ki bise ko aduna lockdown horok podagi dum thong thak ki namaga adum mathang ngasi di yang khairak sura hai tare maru ne YouTube ki channel da hapchaba video ki series to pa Facebook to di mateng ti ko kakbani yang khai bu helamani adugu YouTube ki masing tijabada adumana yang khai ni aduna second pom jeng sai haijabaduni hapet kangaga di mahi dum hapiu ko adumaina mahi ki chang yeng biraga ko thau sok to buse hapchalaga ngahak munna ba mundi munna bani ko mahi kata kangjadan da hai tare ko ba happy ba mahi do aduna cooking and love se kanagumna hai khoi thong thak ko video si yening de ko mai comment ni en thamjaning budi yening da pot ti ko content di yeng berunu ko hai di yening ba content mayam lei khe ba aduna khoi isa gi pamba ko cha darka lai bi matung ne dum yeng bi ai gi oina di only ai gi lockdown matam sida ai gi matam cook and love na ingonda matam time pass to buda kana ki ba ko ai gi time pass ama amadi thong thak puje kana gumna yeng kainom di khangawi ni ka habu gumba ko si matang de duna sagem pomba akoi manipur gi ko yam pamna sanaba mathelamani hoja sagem pomba nga thak tragana dum mera mes ko bi are nga tha gana dum nga thak pu go bi are sagem pomba da leiri se aduna sumaina koi thak sok to bagi se hapsela matung da mai mahi kai ka yenga thum gi chang yenga dum akoi final tas pi be yare ko hadi last da koi pakor hapsun jar ka doi ni second pom bagi final tas hai tane ko aduna yang kai suba video sida nungju nungai kai no di ko na sei am kai hena pandemic se yum sum leira pamaru ina ko sida ko gi cook and love na ta ba series myam chu lei adubu cook and love sida ina main on focus tora lei jagi bini sidigi matung tara ko de dum educational oiba degi dum kitang entertainment oiba dum matang edum tabjora ke na khalli ko aidi marakta Eden smile na so ko video mari di namuram ni dubu second web la ko dum to kre kitang pharaga di unam be do sumaina ko mahi ke ka hapchela ko hapchela so hole thum hapchela ko according to taste adegi thum hapa matung da ko magi ko gi pakon ga hapa ga dum final tas yare aduna मैम की वीडियो से थगर फोंदोचरी याखई सूब कुक एंड लव की वीडियो से सपोर्ट तौबू मैम शेयर तौबू सब्सक्राइब तौबू चैनल से मैम हाइनबदुनीको बाय डिफॉल्ट अदुम हाइबी टाइपनीको नुक्सिबिदुना मैम चैनल सब्सक्राइब तौबीरपुसु यावी लाइक तौबीरपुसु यावी अदुनी सिनी ngasi nonggi lau singuda chagen pomba ko ngasi nonggi lau singu se agi dialogue ki wani ko kana kai ri lau singu na kan phadi gom taming ni phadi gom hapjun jare thank you very much.